viewers and subscribers. Thank you for your support. Good morning, good morning. Everyone should remember that. All is well. Don't forget. Phun yam hauba. Phun yam hauba do haudana bugi session chaibi ni kaya da se kaya da fagraba. Oh, hale. Kaya da fagraba. Social minded oyo. Phun yam hauba na maram oragani chairis. ꯃꯌꯥꯝꯁꯤꯒꯤ ꯍꯦꯜꯠꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯀꯗꯕ ꯌꯥꯝ ꯏꯁꯤꯡ ꯆꯥꯏꯊꯣꯛꯄꯤꯔꯗꯤ ꯈꯔꯇ ꯑꯣꯏꯁꯨ ꯋꯥꯎ ꯑꯁ ꯐꯖꯔꯦꯍꯦ ꯁꯤꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯋꯥꯎ how beautiful wow ꯐꯖꯗ꯭ꯔꯥ ꯑꯁꯦꯡꯕꯒꯤ ꯌꯦꯡꯉꯨꯅꯦ ꯑꯁ ꯐꯖꯩꯀꯣ ꯌꯥꯝꯅ ꯌꯦꯡꯉꯨꯅꯦ ꯁꯤ ꯐꯖꯗ꯭ꯔꯥ That's gold beautiful ꯁꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯐꯖꯗꯤ ꯐꯖꯩꯍꯦ ꯌꯥꯅꯤꯡꯉꯤ I agree so beautiful ꯃꯌꯥꯝ ꯍꯜꯂꯛꯄꯁꯤꯗ ꯏꯁꯩ ꯃꯆꯥ ꯑꯃ ꯁꯨꯝ ꯁꯛꯁꯤꯀꯣ ꯍꯩꯕ ꯅꯠꯇꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅ ꯁꯦꯜꯁ ꯃꯅꯥ ꯍꯥꯟꯅ ꯁꯤ ꯐꯥꯔꯝ ꯇꯧꯔꯤꯁꯤ ꯌꯥꯝꯅ ꯚꯦꯔꯤ ꯒꯨꯗ ꯑꯣꯏꯕ ꯊꯕꯛꯅꯤ Thank you for watching guys. Good morning. Love you all, love you. Thank you for watching.
Keanu N95. Hi, hello. Hi, good morning. Let's sing a song. Manipuri song. Karamna kaurasige aina mabu karamna kaurasige aina mabu kauge khalluraga hena ningsinglai inaktage asum lathokraga thamoidadi hena naksilai hena naksilai karamna kaurasige aina mabu ꯅꯛꯅꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩꯁꯤꯡ ꯇꯠꯇꯅ ꯇꯥꯔꯤ ꯉꯁꯤꯁꯨ ꯋꯥꯈꯜꯗ ꯑꯩ ꯅꯛꯅꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩꯁꯤꯡ ꯇꯠꯇꯅ ꯇꯥꯔꯤ ngasisu wakhalda aina mangonda haikiba kayasu taridaramasu aigumna wakhalda ige aina mabu. This is a Manipuri song dedicated to all viewers and subscribers. Ukiva sakfamdu tatana uri ngasisu wakhalda naknaringai matamda ukiva saktamdo tatana uri ngasisu wakhalda aigi sakfamsu tatana mahakna uridarmasu aigumna wakhalda karamna kaurasige aina mabu karamna kaurasige aina mabu. And next,
ꯊꯃꯣꯏ ꯄꯥꯂꯤꯈꯟꯅ ꯊꯃꯣꯏ ꯄꯥꯂꯤꯈꯟꯅ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯣꯏꯔꯝꯂꯦ ꯅꯪꯗꯤ ꯑꯣꯏꯔꯝꯂꯦ ꯅꯪꯗꯤ ꯅꯨꯡꯗ ꯍꯛꯄ ꯃꯨꯔꯇꯤ ꯅꯨꯡꯗ ꯍꯛꯄ ꯃꯨꯔꯇꯤ ꯊꯃꯣꯏ ꯄꯥꯂꯤꯈꯟꯅ ꯊꯃꯣꯏ ꯄꯥꯂꯤꯈꯟꯅ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯣꯏꯔꯝꯂꯦ ꯅꯪꯗꯤ ꯑꯣꯏꯔꯝꯂꯦ ꯅꯪꯗꯤ ꯅꯨꯡꯗ ꯍꯛꯄ ꯃꯨꯔꯇꯤ ꯅꯨꯡꯗ ꯍꯛꯄ ꯃꯨꯔꯇꯤ ꯆꯦꯅ ꯁꯥꯕ ꯅꯥꯆꯣꯝ ꯂꯩꯅꯝ ꯆꯦꯜꯂꯤ ꯈꯜꯂꯨꯕ ꯂꯩꯇꯦꯡꯇꯒꯤ ꯑꯣꯏꯔꯝꯂꯦ ꯆꯦꯅ ꯁꯥꯕ ꯅꯥꯆꯣꯝ ꯂꯩꯅꯝ ꯆꯦꯜꯂꯤ ꯈꯜꯂꯨꯕ ꯂꯩꯇꯦꯡꯇꯒꯤ ꯑꯣꯏꯔꯝꯂꯦ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯖꯔꯨꯕ ꯊꯃꯣꯏꯁꯤꯅ ꯄꯥꯝꯖꯔꯨꯕ ꯅꯨꯡꯁꯤꯂꯧꯅꯝ ꯑꯣꯏꯔꯝꯂꯦ ꯅꯨꯡꯁꯤꯂꯧꯅꯝ ꯑꯣꯏꯔꯝꯂꯦ ꯊꯃꯣꯏ ꯄꯥꯂꯤꯈꯟꯅ ꯊꯃꯣꯏ ꯄꯥꯂꯤꯈꯟꯅ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯣꯏꯔꯝꯂꯦ ꯅꯪꯗꯤ ꯑꯣꯏꯔꯝꯂꯦ ꯅꯪꯗꯤ ꯅꯨꯡꯗ ꯍꯛꯄ ꯃꯨꯔꯇꯤ ꯅꯨꯡꯗ ꯍꯛꯄ ꯃꯨꯔꯇꯤ Thank you everyone. Good morning everyone, good morning. That is a duck farm. ꯃꯥ ꯆꯦꯛꯀꯣꯟꯃꯨꯛꯇ ꯌꯧꯔꯤꯌꯦ ꯑꯩ ꯊꯕꯛ ꯆꯠꯂꯒꯦꯅ ꯑꯩꯗꯤ ꯀꯩꯅꯣꯗꯩ ꯂꯥꯛꯑꯕ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯖꯔꯨꯕ ꯊꯃꯣꯏꯁꯤꯅ ꯄꯥꯝꯖꯔꯨꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯑꯦꯛꯁꯔꯁꯥꯏꯖꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯆꯦꯟꯕꯇꯃꯛ ꯑꯣꯏꯅ ꯆꯦꯜꯂꯦ
ꯍꯥꯏꯕꯁꯤ ꯁꯨꯝ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ. ꯁꯨꯝ ꯂꯝꯕꯤ ꯈꯛꯇꯗ ꯎꯠꯄꯁꯤ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯒꯥꯔꯤ ꯑꯃ ꯌꯦꯡꯒꯗꯕ ꯂꯩꯕ, ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯍꯜꯂꯛꯑꯕꯅꯦ. ꯀꯣꯜ ꯑꯃ ꯇꯧꯖꯒꯦꯀꯣ, ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ. ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ, ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯛꯄ ꯑꯗꯨꯗꯨꯒꯤꯅꯦ. ꯁꯤꯁꯦ ꯀꯀꯥꯒꯤ ꯒꯥꯔꯤ ꯑꯃ ꯁꯨꯝ ꯌꯦꯡꯁꯦꯅ ꯍꯥꯏꯕ, ꯑꯗꯨꯗꯨꯒꯤ. ꯑꯂꯨꯅꯦ ꯃꯌꯥꯝꯁꯤ ꯊꯥꯏꯁꯦ, ꯆꯥꯎꯔꯕꯁꯦ ꯌꯦꯡꯉꯨ, ꯑꯂꯨꯅꯦ ꯊꯥꯏꯁꯦ. ꯁꯤ ꯐꯠꯇ꯭ꯔꯁꯦ? ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯕ, ꯆꯤꯟꯖꯥꯛꯇ ꯃꯄꯥꯟ ꯇꯥꯡꯗ꯭ꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄ ꯏꯔꯝꯗꯝ ꯑꯃ, ꯏꯀꯣꯅꯣꯃꯤꯗ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯐꯒꯠꯂꯛꯀꯗꯣꯏꯁꯦ, ꯆꯤꯟꯖꯥꯛꯇ ꯃꯄꯥꯟ ꯇꯥꯡꯗ꯭ꯔꯕ ꯃꯇꯝꯗ. ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ, ꯁꯨꯝ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯁꯦ, ꯆꯤꯟꯖꯥꯛꯇ ꯃꯄꯥꯟ ꯇꯥꯡꯗ꯭ꯔꯒꯗꯤ ꯆꯥꯎꯈꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦꯅ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ. ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯀꯣ. ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯦ ꯅꯣꯡꯃꯒꯤ ꯆꯥꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯦ. ꯐꯤꯔꯣꯟꯁꯦ, ꯍꯣꯏ ꯐꯤꯔꯣꯟꯁꯨ ꯁꯦꯠꯇꯕ ꯌꯥꯗꯦ, ꯇꯧꯕꯇꯕꯨ ꯑꯃ ꯂꯩꯈꯤꯕꯗꯨꯅ ꯑꯗꯨꯝ ꯁꯦꯠꯄꯗꯤ ꯌꯥꯏ. ꯇꯠꯇ꯭ꯔꯤꯐꯥꯎ, ꯁꯦꯒꯥꯏꯗ꯭ꯔꯤꯐꯥꯎ, ꯄꯨꯔꯥ ꯃꯥꯡꯗ꯭ꯔꯤꯐꯥꯎ ꯍꯥꯏꯇꯥꯔꯦ. ꯇꯧꯕꯇꯕꯨ ꯆꯦꯡ ꯆꯥꯛ ꯑꯂꯨꯁꯤꯗꯤ ꯉꯔꯥꯡ ꯆꯥꯈꯤꯕꯗꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯥꯕ ꯌꯥꯗꯦꯕ. ꯉꯔꯥꯡ ꯆꯥꯒꯗꯤ ꯉꯔꯥꯡ ꯆꯥꯈꯤꯕꯗꯨ ꯂꯣꯏꯔꯦ, ꯑꯅꯧꯕ ꯑꯃ ꯊꯣꯡꯗꯧꯕ. ꯑꯗꯨꯅ ꯅꯨꯡꯇꯤꯒꯤꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯤꯗꯅꯦꯕ, ꯇꯧꯗꯕ ꯌꯥꯗꯕꯁꯤꯗꯅꯦꯕ ꯄꯩꯁꯥ ꯆꯠꯄ ꯍꯥꯏꯁꯦ. ꯂꯩꯕ ꯃꯇꯝꯗ ꯄꯩꯁꯥ ꯆꯠꯇꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯄꯣꯠꯁꯤꯗꯅꯦꯕ. ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ, ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕ ꯃꯤꯟꯁ ꯆꯥꯅ ꯊꯛꯅꯕꯒꯤꯗ ꯇꯧꯔꯤꯕ ꯁꯤꯗꯩꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯆꯠꯄ ꯍꯥꯏꯁꯦ. ꯁꯤꯒꯤ ꯆꯥꯅꯕꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯂꯦꯞꯄ ꯌꯥꯗꯦꯗꯅ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯅꯕꯁꯤꯒꯤ ꯍꯣꯠꯅꯕꯗꯅꯦꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯌꯥꯝ ꯆꯠꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯟꯖꯥꯛꯇ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯊꯣꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯄꯥꯏꯗꯣꯏꯅꯦꯕ. ꯑꯗꯨꯅ ꯆꯤꯟꯖꯥꯛꯇ ꯃꯄꯥꯟ ꯇꯥꯡꯗ꯭ꯔꯒꯗꯤ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯔꯦꯅ ꯁꯨꯝ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯃꯤꯁꯦ. ꯌꯥꯝ ꯆꯨꯝꯃꯦꯅ ꯈꯟꯖꯩ. ꯁꯨꯝ ꯈꯟꯊꯔꯨꯔꯀꯥꯟꯗ ꯃꯁꯤ ꯆꯨꯝꯃꯦꯅ ꯈꯜꯂꯦ. ꯑꯗꯨꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ. ꯍꯪꯒꯥꯝꯅꯤ ꯊꯥꯏꯁꯤ. ꯐꯩꯀꯣ, ꯍꯪꯒꯥꯝꯅꯦ ꯍꯋꯥꯏꯅꯦ ꯊꯥꯔꯤꯁꯦ. ꯊꯦꯡꯛ ꯌꯨ. ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯂꯦꯠꯁ ꯁ꯭ꯇꯣꯞ ꯐꯣꯔ ꯇꯨꯗꯦ ꯃꯣꯔꯅꯤꯡ ꯂꯥꯏꯐ. ꯊꯦꯡꯛ ꯌꯨ once again. Bye bye. See you next video. Thank you so much.